अहानबदा लेक इंफॉर्मेशन अमगी ट्रांसलेशन थमजगे साइबोल अटेंशन डाइवर्ट तौरकदोरी असोनब माइकैदा नोमई कापसिलगा एडवांटेज लौननब प्लान तौरकले मफम खुदिंग माइकै खुदिंग नोमई कापक याना लई हाइना सोशल मीडिया सिंगदा थगनरगले उयोगसिंग सिक्योरिटी फोर्स खुदुम चले इम्फाल ईस्टकी थमनापोक्पी मनाकी उयोगसिंगदा हौकिबु नुमित खरनिगी ममांगदगी हारिबा मफम असे जॉइंट सिक्योरिटी फोर्स आर्मी बीएसएफ सीआरपीएफ अमदी स्टेट सिक्योरिटी फोर्स के कंबाइन टीमना एरिया डोमिनेशन तौनब संगसिनखिबा सिक्योरिटी फोर्स सिंगदा मसिंग यामलबा कुकी नुपी सिंगना अयत अपन पीदुना लाखिबा दु से अयो जॉइंट सिक्योरिटी फोर्स ना इरांग लाक्सिंदुना थंबा ngamle उयोगसिंगदा जॉइंट सिक्योरिटी फोर्स की मसिंग यामदबा सिक्योरिटी फोर्स ना मसिंग यामलबा कुकी नुपी सिंग अदु इंग तबना तकथुखरे सिंग असिगी मथक्ता एरिया डोमिनेट तौदुना पामदबा थौदोक थोक्तनबा सिक्योरिटी फोर्स सिंग डिप्लॉय तौरे हाइना मणिपुर पुलिस की एक्स थागलकु पोस्ट अमना हाइदे एक्स मिनिस्टर देवेंद्र लैखिद्रे मणिपुर लेजिस्लेटिव असेंबली की मेंबर ओइरंबता नतना ताम कयारक मिनिस्टर ओइरंबा जिरीबाम असेंबली कॉन्स्टिट्यूएंसी की एमएलए ओइरंबा थौदाम देवेंद्र ngasi lamphel leba sija hospital langol da masagi anaba amana maram oiduna laikidre haidi laikidraba thoda devendra congress lenga matamda revenue minister yauna tongan ba department ge minister oirami lanjen ruba kuki kaya masa masagi khulda hanjen ba yawrabasu maitai kaya di masa masagi khulda hanjen ba ngamdre lanjen na kiba kuki mamang sahi soklisingani kulumdoi ge me ahumdagi manipur da thogluba lan asina maram oiduna lanjen na kiba kuki khunja kaya haujik masa masagi khulda hanjenduna laitana lainaba yaure adubu lanjena kiba maitai khunja kaya de hojik pawba masa masagi khulda hanjinba ngamdana leire pawse sina phangu pawgi matungina de kangpokpi district ki manungchana leiriba harauthel sansang mulai leimakhong singmang leimakhong cooperative misi hobi hariba kuki gi khul asida leiramba kuki singadu masa masagi mayam thadoktuna lanjena ke adubu hojikti makhoi masa masagi mathakta pankhirba khul sing asidi hojik leitana leire amaromda leimakhong singmang leimakhong cooperative ingurok singmang leimakong ex servicemen colony hariba mafam sing asida yelhongaidagi leiraklaba maitai khunja kya lan asin maram oiduna lanjena khibadu haujuk pawba masa masagi mayumda hanjinba ngamdana leire maduna kuki kangluki miyoi singna masa masagi mayumda hanjinba ngamlaba maitai furuki miyoi singna hanjinba ngamdana leiriba ase karigino haiba wafam amma lakle pawasna hai lanjena rubu kuki singna masa masagi mayumda hanjinaba honabada indian army gi maikai pangba yaba mateng pangki haire loinana lanjena ruraba kuki singna hanjinduna leiraba mathakta pankraba kuki khulsing asida kuki terrorist kaya amasu thomjinduna leire haibagi paw tare maduna kangpokpi district ta imphal west district koktruk kadangban kangchupna chingbaga lonana leiriba maitai khulsingda nauna kuki terrorist singna nongmai amadi bom kapsinduna landara kadra haibagi chingnaba leire haina khunja kaya da pawse asida phongdoragle kuki nupi kaya central force ka mungnabada aso open nangkhraba matungi update miyamda thamjare aso open yaro phawba kuki nupi singna makhatana security force sing takthoknaba honaki adubu security force singna hanba leitana kuki nupi sing adu takthoknaba honabadage upai leitaduna kuki nupi sing adu mafam adudagi senake masigi matungda hana uyok singge kuki terrorist singna leramba bunker sing adugi mafamda central force ki kangbu sing amuk leikhi loinana atopa uyok sing amadi thangnana leiba singi mafamda kuki terrorist sing leiribara haibage thiba humbagi khongjangsu sangsinkhre loinana kuki nupi tear gas kapada aso open nangkhiba aduda makhatana laman khumbo ina kuki terrorist singna nongmai kapsilakpa yabagi thajaba leibadage security force sing hanadagi hauna akanbu section thaurangi thabak lokatki adubu ngarangdagi hauna thamnapokki sana sabi shanti khongba sabungkho amadi sabungkho khunauna singbada maitai khol singda makhatana kuki terrorist singna nongmai amadi bomna singba kapsilakpa leikidre haina khunja kharaga pawse asiga wari sanaba matamda phongdorake adubu haujiksu khunja sing section na leire haide